Nangna ko karigumba ama honajage khanbada ko ahambada nangi kokta lakani ba mina kari ngangna khini mina kari khan khini mi aduna khangadaba do nangna khanduna lairaga di ko mi aduna kari no ba khandoise maram asina ko khangadaba khanja sanu ba kari su khalluga no ba ko mi aduna ko mioi singdana ko khaningai su khara thado bo punsi da nupai ba nupagi punsi ase matam pumbada na koi taba phangani ba nangi ima baba na su ko nangi friend family na su hai ba yawrong gani ba ko thabak taudraga di karam mapa mama na ko magi macha nupi do nangona pining doino haiduna karamba nupi na nangonda laining doino haiduna maram masina nupai ba nupa se nupagi punsi ase yam thina wai ba masi kai dong ida kaw gano ba ekhoi gi nungsinari ba ekhoi kanagumba kanagumbi khangde nungsina duna lairi ba matam pumbada ko masima kaw gano ba nakhoi gi nungsinari ba mari ado matam pumbada cheksin na ko kaina dangai gi panthung yogi khallaga di ko lainari ba mari ado kana amatta da ta kanu ba yari mkai taktana lairuba kariguma matam amada ko na khoigi nungsi mari ado miyamna khangkhraba nangi friend khangde family khangde lairiba laikai da khangde ko na khoigi go kaina bagi ko lambi habidi kaina bagi matang ko yamna thuna la kani ba mari aduna khangde bhawa ko na khoi ani gi maramda kana matana kari sunghangna roi ba ko na khoi ani gi maramda habidi mari nungsi nai haina khanglaba kana nangi friend khangde nangi family khangde ko na khoigi lainariba habidi lairak khulakta lainariba miyoi singdo karigumba ama ko khajiktang ko mitna nungai taba mongum ko ubada ko yai khai thengai dagi ko kaina hangadagi khana hangadagi ko matam pumbada ko tawgani ba maram asina lainari ba mari ado matam pumbada ko nungsi chana phajana ko matam pumbada khana chaina dabida chatke khalagadi ko na khoigi lainari ba mari nungsi mari singdo kai dongwai da punsi da ko mioi bata mi singda ko khanghan ge khanganu ba lon adum thamu ba success oidri phawa. Hey guys, mahusagum na ngasi su aina nungsi khraba phaja khraba wari ama puduna lakjari mahusagum na aina miyam da haijari boduni aigi wari sina karigumba nungai biba thoklaga di miyam na nungsi biduna channel ase subscribe tawbiramu subscribe ki button ado miyam gi oina di free ni miyam gi subscribe amamam na aigi punsi da mamal yamna yam halli aduga video se sem da motivate yamna tawjai ngasi gi wari ase ekhoi gi go ningthau ase हाइबदी को मागी पुंसी द को अनिंग अपाम पुनमक से थुंगेबा माना तौनिंग थबक खुदिंग मक से को मागी मी मयाम लेब को हेक हाइब को मखोइना को लोइना तौगनिबा मागी पुंसी द अवाट पामत लेतेबा अदुम फुक को निंगथौ से मतम पुंबद तो को नुंगाइना लेब ngamदेबा मागी वाखल द को मतम पुंबद को हाइबदी मसा से द को हाइ टेंशन अमा नुंगाइ तबा मा मतम पुंबद फावबनिबा नोंमदि को निंगथौ असिना को मागी निंगथौ संगदा असुम लाकपद को मागी निंगथौ संग अदुदा थबक सुबा को सेंग खोटपगी थबक तौबा अखोगी नुपा अमा को हाबिदि युम कै सेंग लदुना को लैरमबनिबा मदुबदा को ngसाigi yum kai siang la duna lairiba nupa do yamna wakhal nungaira duna ko isai sakla duna mase ko wakhal nungai duna magi thabak tawham thokpa thabak ase tawduna leibani ba magi basa sida ko haibidi awat pa nungai taba kari su leite ba madugi moong mataw da uraba khanda ning thaw aduna ko angak pa phangmani ba mana khanmani ba kari na tawri base aigi punsi da di aingon awat pa mat leite aina tawning ba thabak ama lairaba aigi tawningai mi me ama lai makoina tawduna pi adugo mana suk yamna nungai na lairi base kaino ai nungai na leiba ngamdi base karino masi khanna ma asum lakbada ko ningthau ase gi loina bi se lambi da thengna bani thengnaraba kanda ningthau asina ma gi loina bi da hangmani ba yengu aingonda nungai jadaba penjadaba khara lei ai nangonda share tawge ngasi aigi punsi da ko awat pa amata leite aina tawning ba thabak khuding mak ko aigi tawning ai mioi me ama lei aina tawge khanba khuding mak to ai tawba ngami aduma poi gi punsi da nungai na leiba ngamde aduma poi na ngasi aigi hain thau asi da changakpada ai khoi da thabak suri ba nupa ase magi punsi da matau karamna nungai na bu leiriba khangde isai ka sakla duna wakhal nungai ra duna magi masada awat pa haibde awaba matta leite matau karamna tawriba jano masi haibani ba masi hairaba kana ngasagi ningthau adogi loina bi ado matuina khumlakpa man hairakpa wahai singche phajana munna tabeuba ningthau adogi ko magi loina bi ado na hairakpani ba masi oiragadi ningthau masigi ekhoi yumda thabak suri ba nupa ase masi changyeng ama yenglase masu ko chama dagi ama taba aina hairiba wahai ase phajan taw ko chama dabagi ama tabagi marakta ma ase su yahwalasi seniba masagi ningthau asina haibani ba karino nangna hairiba sei gyan tadra haiduna masi haibaga loina na ko ngasai ningthau adugi magi loina bi asina haibani ba ko asumhaina tawrasi ngasi ekhoi gi yumda thabak suri ban pa se magi mayumda ahingda ko ekhoi gi ko sanagi chapu ama da ko sanagi coin se chama dagi ama taba magi yum mamang da thamlam lase
ꯑꯗꯨꯒ ꯃꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯌꯦꯡꯁꯤ ꯁꯦꯅꯦꯕ ꯃꯁꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅꯀꯣ ꯃꯥꯒꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯍꯥꯏꯕꯗꯤ ꯁꯦꯅꯥꯄꯇꯤꯁꯤꯡ ꯊꯥꯔꯒꯀꯣ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗꯀꯣ ꯁꯅꯥꯒꯤ ꯆꯐꯨ ꯑꯃꯗꯀꯣ ꯁꯅꯥꯒꯤ ꯀꯣꯏꯟ 100ꯗꯒꯤ ꯑꯃ ꯇꯥꯕꯀꯣ ꯊꯝꯗꯨꯅ ꯊꯝꯃꯝꯕꯅꯦꯕ ꯊꯝꯂꯕ ꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯛꯄꯗꯀꯣ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯎꯕꯗꯀꯣ ꯑꯉꯛꯄ ꯐꯪꯕꯅꯦꯕ ꯃꯥꯅꯀꯣ ꯅꯨꯄꯥ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯎꯠꯄꯅꯦꯕ ꯎꯠꯂꯕ ꯀꯥꯟꯗ ꯃꯥꯁꯨ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯔꯦꯕꯀꯣ ꯍꯔꯥꯎꯔꯕ ꯀꯥꯟꯗ ꯅꯨꯄꯥ ꯑꯗꯨꯅꯀꯣ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯗꯣ ꯑꯃꯃꯝ ꯇꯧꯅ ꯄꯨꯊꯣꯛꯂꯒꯀꯣ ꯊꯤꯕꯅꯦꯕ ꯊꯤꯕꯁꯤꯗꯀꯣ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯁꯦ 100ꯗꯒꯤ ꯑꯃ ꯇꯥꯕ ꯍꯥꯏꯕꯗꯤ 99 ꯀꯣꯏꯟ ꯑꯣꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯈꯟꯕꯅꯦꯕꯀꯣ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯁꯦ ꯀꯅꯥꯅ ꯊꯝꯂꯝꯂꯤꯕꯖꯥꯠꯅꯣ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯗꯨꯅ ꯄꯤꯒꯦ ꯈꯟꯗꯨꯅ ꯊꯝꯂꯝꯕ ꯊꯣꯛꯂꯒꯗꯤ 100 ꯊꯝꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ 100ꯗꯒꯤ ꯑꯃꯈꯛ ꯃꯌꯦꯡ ꯇꯥꯔꯤꯕꯁꯤ ꯀꯩꯅꯣ ꯃꯁꯤ ꯈꯟꯅ ꯃꯥꯅ ꯑꯃꯨꯛꯀ ꯍꯟꯖꯟꯅ ꯊꯤꯕꯅꯦꯕꯀꯣ ꯁꯣꯏꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯖꯟꯅ ꯊꯤꯕꯗꯁꯨꯀꯣ 100ꯗꯒꯤ ꯑꯃ ꯇꯥꯔꯝꯕꯅꯦꯕ ꯉꯁꯥꯏꯒꯤ ꯀꯣꯏꯟ ꯑꯁꯦ ꯃꯁꯤ ꯈꯟꯕꯗ ꯃꯁꯤ ꯎꯕꯗꯒꯤꯀꯣ ꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯃꯥ ꯈꯟꯕꯅꯦꯕ ꯁꯣꯏꯗꯅ ꯀꯣꯏꯟ ꯑꯁꯦ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯁꯦ ꯆꯐꯨ ꯑꯁꯦ ꯄꯨꯔꯛꯄꯗ ꯂꯝꯕꯤꯗ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯈꯟꯅ ꯃꯥꯁꯦ ꯂꯝꯕꯤ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯕꯅꯦꯕ ꯐꯪꯗ꯭ꯔꯦꯕ ꯅꯤꯡꯊꯧꯒꯤ ꯂꯝꯕꯤ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯆꯠꯇꯨꯅ ꯊꯤꯕꯅꯦꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯐꯪꯗ꯭ꯔꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅꯀꯣ ꯂꯥꯛꯑꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗ ꯍꯥꯏꯕꯅꯦꯕ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯁꯦ 100ꯗꯒꯤ ꯑꯃ ꯇꯥꯕ ꯍꯥꯏꯕꯗꯤ 99 ꯀꯣꯏꯟ ꯑꯁꯦ ꯑꯩ 100 ꯁꯣꯏꯗꯅ ꯁꯨꯍꯟꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯕꯅꯦꯕꯀꯣ ꯇꯧꯔꯕ ꯀꯥꯟꯗꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯃꯍꯧꯁꯥꯒꯨꯝꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯀꯣ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯏꯁꯩ ꯁꯛꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯎꯕꯗ ꯃꯥꯁꯦ ꯑꯉꯛꯄ ꯐꯪꯕꯅꯦꯕ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯃꯥꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗꯀꯣ ꯏꯁꯩꯒ ꯁꯛꯂꯝꯗꯦꯕꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯝꯅ ꯏꯇꯨꯛ ꯇꯨꯛꯊꯅꯀꯣ ꯌꯥꯝꯅ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯦꯕ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏꯁꯦ ꯑꯩꯈꯣꯏ ꯍꯩꯖꯅꯤꯡꯉꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯈꯪꯖꯅꯤꯡꯉꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯀꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯗ ꯂꯩꯖꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄ ꯇꯝꯗꯦꯕꯀோ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯈꯔꯗꯣ ꯃꯗꯨꯗꯩꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯅꯪ ꯅꯁꯥ ꯅꯎꯁꯨ ꯐꯒꯅꯤ ꯑꯅꯥ ꯑꯌꯦꯛꯁꯨ ꯆꯪꯂꯣꯏꯕꯀꯣ ꯑꯗꯨꯃꯛꯄꯨ ꯅꯪꯉꯣꯟꯗ ꯂꯩꯖꯔꯤ ꯈꯔꯗꯣ ꯃꯗꯨꯗ ꯈꯛꯇ ꯅꯨꯡꯉꯥꯏꯊꯣꯛꯄꯇ ꯅꯠꯇꯅ ꯅꯪ ꯍꯣꯠꯅꯕ ꯇꯨꯡꯗꯀꯣ ꯅꯪꯉꯣꯟꯗ ꯂꯥꯛꯀꯗꯕ ꯔꯤꯖꯜꯁꯤꯡꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨꯕ ꯍꯣꯠꯅꯧ ꯁꯨꯒꯗꯕꯅꯦꯕꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕꯤꯗꯀꯣ ꯁꯨꯗꯨꯅ ꯑꯗꯨꯝ ꯆꯠꯂꯨꯕ ꯅꯪꯒꯤ ꯐꯪꯒꯗꯕ ꯔꯤꯖꯜ ꯅꯪ ꯑꯗꯨꯝ ꯐꯪꯒꯅꯤꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯀꯣ ꯅꯪꯅ ꯊꯕꯛ ꯑꯃ ꯁꯨꯕꯗꯀꯣ ꯃꯁꯤ ꯁꯨꯔꯕ ꯀꯥꯟꯗ ꯃꯁꯤ ꯐꯪꯗꯣꯏꯅꯤ ꯃꯗꯨ ꯈꯜꯂꯒꯀꯣ ꯅꯪ ꯊꯕꯛ ꯁꯨꯔꯕꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯅꯪ ꯇꯦꯟꯁꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯒꯅꯤꯕ ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯀꯥꯎꯒꯅꯨꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯀꯣ ꯅꯨꯡꯉꯥꯏꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯂꯩꯖꯕ ꯈꯔ ꯑꯗꯨꯗꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨꯕ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯂꯩꯔꯒꯁꯨ ꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯦꯕ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯝꯂꯤꯕ ꯅꯨꯄꯥꯗꯣ ꯃꯥꯁꯨꯀꯣ ꯑꯍꯥꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨꯗ ꯀꯣꯏꯟ 100ꯗꯒꯤ ꯑꯃꯈꯛ ꯇꯥꯕ ꯊꯝꯂꯝꯕꯗꯒꯤꯀꯣ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯍꯥꯏꯕꯗꯤ ꯑꯃꯈꯛ ꯋꯥꯠꯈꯤꯕꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯃꯍꯧꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯥꯡꯈ꯭ꯔꯦꯕ ꯃꯥ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯦꯕ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗꯀꯣ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯂꯩꯖꯔꯤꯕ ꯈꯔꯗꯣ ꯃꯗꯨꯗꯩꯗꯨꯒꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨꯕ ꯃꯗꯨꯒꯁꯨ ꯂꯣꯏꯅꯅ ꯍꯣꯠꯅꯕꯗ ꯀꯩꯗꯧꯉꯩꯗ ꯄꯨꯟꯁꯤꯗ ꯑꯦꯛꯁꯄꯦꯛ ꯇꯧꯒꯅꯨꯕ ꯃꯁꯤ ꯇꯧꯔꯒꯗꯤ ꯃꯁꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅꯀꯣ ꯂꯥꯛꯀꯗꯕ ꯔꯤꯖꯜ ꯂꯥꯛꯆꯁꯅꯨꯕ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯆꯠꯂꯨꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯨꯅ ꯆꯠꯂꯨꯕ ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯄꯤꯅꯒꯅꯦꯕ ꯑꯗꯨꯒ ꯅꯪ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯐꯦꯃꯤꯂꯤ ꯅꯪꯒꯤ ꯅꯇꯨ ꯅꯆꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯒꯅꯤ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯎꯔꯣꯏꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯃꯌꯥꯝꯗ ꯃꯍꯧꯁꯥꯒꯨꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯣ ꯐ꯭ꯔꯤ ꯑꯣꯏꯕꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯈꯛꯇꯪ ꯃꯌꯥꯝꯅ ꯇꯧꯕꯤꯔꯝꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ ꯊꯦꯡꯅꯔꯁꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯕꯥꯏ ꯕꯥꯏ